Ngarang numidang wairam ikhang khanghaudana masing yamlaba Assam Rifles personnel amadi CRPF na sekmai SC manung chanba kautruk khunbu koishilakpa haurakpadagi khun asigi Meira Paibi Singna Thoraktuna Akanba Mawongda Muknakhre. Thodok aduda haktengnana yauruba Meira Paibi ningthauzam binana hai khutlai matik chana paiba kuki militant singna ngaihak leitana bom nongmai kapsindana khun asida ngaihak leitana awa chaitheng piduna lakli. Awa chaitheng piduna laklaba fauba khangduna leiriba asigi mathakta masing yamlaba Assam Rifles amadi CRPF laklaga labukta paiduna thamba charu iku sing mai thaba haurakpadagi lekai Meira Paibi Singna Muknakhibani. Lengak pairiba singda wahang hangladuna mahangna hai ngaihak leitana kautruk amadi thangnana leiriba khul singda itattatana kuki singna landarakli. Ching mathakta kuki singna lepa leitana bunker sajilapa asidi lengak pairiba singdi mit tangbaga pangkak oire lokthok ning khangdre. Aduga kautrukta icha singna khun ngakliba asidana itattatana Assam Rifles na combing operation tauriba adugumna kuki singna mathakta leiriba sing asi hana combing operation tawiyu. Sports University sangnaba army mayam thamjin badagi army na tawningbata tawraga leiriba asi lengakna mityeng changbiyu. Maduna trabadi kautruk asi maitai leiba ngamgadaba mandre haina mahakna makatana fongdoke. Chingthakta kukina akhoi bu lantadana kautrukta isa isuna lamdam sibu ngaktana leiraga sibawa ngamtadana isa isu sing mayam sing leiraga chingthaktana kuki mayamna pankar sadana kautruk haiba lamsida lan thoktana lanjau thoktana asugamna leibasida ubitramane chingthaktagi pankar di lokhopitana akhoi gi kautruk haiba lamdam sidadi maitai haiba khunjidadi leiranu haibara sarkar sidaso aisima hangjeningi aduga sport university sariba Anthony hariba sar nangondaso ai haijage nangna thika tawbadagi nangi phagani hairaga nangna army mayam thamjinbadagi kautruk haiba khungangsidadi army mayam tharaga makoina tawba khudung chaba mayam lobasida akoidi kiba ama yaure Meira Paibi se leiba ngamtre.